Taiwan Ethatki Akoibada China ki Warship Mafan fighter jet kungataruk Koiduna Leiri Haiba Khangba Ngamkhre. China na masama romdom laingak sariba Taiwan Ethatki Akoibada makoigi numit humni chupna sathakiba military drill aduge nongma matungda so fighter jet kungataruk amade Warship Mapal na exercise tawduna Leiri haina ngarang island asige Defense Ministry ki maikaidagi phongdorokre. Masama romdom laingak sariba Taiwan da China ki military exercise ngahan fawba numit humni chupna sathaduna Ithat Leivak asige ising labi pumnamak thingjinbagi thabak pangthoktuna lakhibane. China na uliba thawong asimak Ithat Leivak oiriba Taiwan Strait ase Beijing gi ngamkhre manungni haina claim tawrakhibaga loinana Taiwan ki President Tsai Ing-wen na US ki House Speaker McCarthy bu mamang sayolda unakhiba duge encounter oina sigumba khongthang asi thangjilakhibane. Taiwan ki Defense Minister na phongdorokpada island asigi akoibada ngarang ayuk China ki warship amadi fighter aircraft sing koisinduna lei haibase Ayuki pung taramathoi tabada khangba ngamlakhibane. Ministry na makata na hai China ge mapungpha na sem saraba military aircraft sing ase ngarang ayu anganbada laibak asigi awang lomdage median line lomdagi laklaga center fauduna kha maikei tamna paikhe. Unofficial oiba paw amada phongdorokpada Taiwan gi ngamkhai amadagi Taiwan Strait ki center fauna paikhi hai re. Ngahan China gi military exercise drill loisinba numitta China gi warship taragani thoi aircraft marfu draga mathoina Ithat Leivak asibu koisinduna thamkhe aduga fighter jet yangkhai marina Taiwan gi khanong subamasung khanong pok maikei gi air defense zone sing cross tawduna paikhi haina ministry gi maikei dagi phongdorokre. West Bank da Israeli lanmi singa khut thongna bada Palestinian chani ga tara taruk soklei. West Bank ki khanong pok thangba naval sta Israeli lanmi singa khut thongna bada yamdra bada Palestinian chani ga tara taruk asoka pan nangkhre. Palestinian Red Crescent Society na statement amada phongdokhibada Ningthawkaba numitta Beta Village da anti-settlement protester sing amasung Israeli lanmi singi marakta kanna khut thongna rakhe. Security ki wapam lurakpadage Israel gi PM na Defense Minister mafam lokthokpagi order handokre. Israel gi Prime Minister na Defense Minister dismiss tawna balawkhiba mahaki warep handokre. Wathok oiraba judiciary da ahongba chawna laghanabagi thawrang amabu ifongfongna criticize tawkhibagi damak PM Netanyahu na Defense Minister bu mafam lokthoknaba warep lawkhibane. Ningthawkaba numitta televised press conference amada Netanyahu na haikhe lamdam aduda violence engalakli badu yenglaga mahakna Yoav Galan po makata na mahaki Defense Ministry ge position adu payan na ba mahak na warep lawre.